ꯅꯪꯒꯤ ꯃꯃꯤ ꯍꯧꯈꯤꯕꯅꯤ ꯆꯍꯤ ꯀꯌꯥ ꯅꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯗꯨꯅ ꯃꯤꯠꯅ ꯎꯔꯤꯕ ꯅꯥꯀꯣꯡꯅ ꯇꯥꯔꯤꯕ ꯇꯨꯖꯨꯡꯂꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯈꯤꯕ ꯃꯇꯝ ꯑꯗꯨꯅ ꯄꯨꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯀꯥꯡꯗ ꯍꯣꯡꯍꯜꯂꯔꯤꯕ ꯋꯥꯈꯜꯒꯤ ꯑꯑꯣꯟꯕ ꯑꯗꯨꯗꯤ ꯅꯧꯔꯤꯕꯤ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯐꯥꯎꯕ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯖꯗ ꯆꯍꯤ 8 ꯍꯧꯈ꯭ꯔꯕ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯣꯏꯍꯟꯕꯤꯈꯤꯕ꯭ꯔꯥ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯧ ꯑꯗꯨꯅ ꯀꯞꯆꯦꯠꯄꯤ ꯄꯨꯛꯅꯤꯡꯗꯣ ꯍꯦꯟꯅ ꯁꯣꯛꯍꯟꯈꯤꯕ꯭ꯔꯥ ꯀꯞꯆꯈꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯅꯤꯡꯁꯤꯡ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯀꯧꯖꯗꯨꯅ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅꯤ ꯊꯃꯣꯏꯅ ꯈꯧꯔꯥꯡꯂꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯍꯩꯊꯗꯨꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯩ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯄꯦꯟꯕ ꯅꯥꯏꯗꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯇꯧꯖꯕ ꯃꯇꯧ ꯑꯗꯨ ꯄꯦꯟꯅꯥꯏꯗꯦ ꯁꯣꯟꯖꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯇꯕꯨ ꯂꯥꯛꯇꯨꯅꯁꯨ ꯀꯣꯟꯕꯤ ꯅꯨꯡꯁꯤꯅꯁꯨ ꯄꯨꯛꯅꯤꯡꯗꯨ ꯇꯅꯤꯛꯅ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯔꯤ ꯄꯨꯟꯁꯤꯅ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗꯧꯕ ꯄꯨꯟꯁꯤꯅ ꯀꯔꯤꯒꯤ ꯍꯤꯡꯒꯗꯧꯕ ꯍꯥꯏꯕꯗꯨ ꯄꯦꯟꯗ꯭ꯔꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯁꯣꯟꯗꯨꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯃꯃꯥꯒꯤ ꯃꯤꯍꯥꯠ ꯃꯆꯥꯒꯤ ꯊꯧꯅꯥ ꯍꯥꯞꯂꯤ ꯈꯟꯗꯨꯅ ꯈꯪꯕꯤꯗ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯅꯨꯡꯉꯣꯟꯈ꯭ꯔꯕ ꯅꯧꯔꯤꯕꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯅꯤ ꯈꯪꯕꯤꯗ ꯂꯩꯃ ꯍꯤꯌꯥꯏꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡ ꯈꯨꯃꯟꯒ ꯃꯣꯏꯔꯥꯡꯒꯕꯨ ꯏꯟꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯌꯥꯎꯅ ꯍꯤꯌꯥꯏꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯄꯨꯝꯕ ꯄꯨꯜꯂꯤ ꯃꯆꯥ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯁꯤꯡꯕꯨꯁꯨ ꯌꯥꯎꯗꯨꯅ ꯃꯌꯥꯝ ꯑꯄꯨꯝꯕꯗꯨ ꯐꯂꯞ ꯐꯂꯞ ꯈꯨꯃꯟ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗ ꯌꯦꯡꯂꯤ ꯏꯀꯣꯏ ꯀꯣꯏꯗ ꯍꯦꯛꯇ ꯃꯍꯧꯁꯥꯒꯨꯝ ꯇꯣꯔꯣꯠ ꯈꯣꯟꯗꯥꯅꯗꯨꯅ ꯀꯅꯥꯅꯁꯨ ꯀꯧꯔꯛꯇꯦ ꯈꯨꯃꯟ ꯂꯥꯛꯄ ꯃꯣꯏꯔꯥꯡ ꯂꯥꯛꯄꯁꯨ ꯃꯀꯣꯛꯇꯨ ꯄꯥꯛ ꯍꯦꯛ ꯅꯣꯡꯈꯠꯇꯦ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯗꯨ ꯐꯤ ꯄꯥꯔꯞ ꯇꯧꯕ ꯑꯃꯅ ꯀꯨꯞꯁꯤꯟꯕꯣꯏ ꯌꯦꯠꯁꯤꯟꯕꯣꯏ ꯇꯧꯏ ꯃꯣꯏꯔꯥꯡ ꯁꯂꯥꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯥꯒꯤ ꯃꯥꯌꯣꯛꯅꯅ ꯂꯥꯞꯇꯛꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯎꯕꯗ ꯇꯥꯏꯕꯪꯈꯣꯡꯕꯤ ꯅꯧꯔꯤꯕꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈꯤꯕꯅꯤ ꯀꯨꯞꯂꯤꯕ ꯃꯥꯏꯈꯨꯝ ꯃꯔꯨꯝ ꯑꯗꯨꯗ ꯁꯤꯟꯊꯔꯤ ꯅꯧꯔꯤꯕ ꯇꯅꯤꯛꯄꯤ ꯄꯨꯛꯅꯤꯡ ꯑꯗꯨꯗꯒꯤ ꯈꯥꯡꯕ ꯉꯝꯖꯗ ꯁꯣꯜꯂꯕ ꯄꯨꯛꯅꯤꯡꯅ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯅꯧꯔꯤꯕꯤ ꯋꯥꯈꯜ ꯑꯗꯨꯗ ꯍꯧꯅꯗꯨꯅ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯊꯣꯛꯂꯛꯂꯗꯨꯅ ꯁꯤꯡꯍꯥꯁꯟꯗ ꯂꯦꯡꯁꯤꯟꯈ꯭ꯔꯦ ꯑꯣꯜꯂꯔꯦ ꯃꯥꯏꯊꯣꯡꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯧꯒꯨꯝ ꯕꯨꯞ ꯕꯨꯞ ꯂꯥꯎꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯇꯤꯡ ꯇꯤꯡꯕ ꯃꯥꯏꯊꯣꯡꯗ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯜꯂꯤ ꯄꯥꯔꯤꯡ ꯍꯦꯟꯕ ꯅꯍꯥꯟ ꯃꯈꯩ ꯃꯤꯔꯛ ꯇꯤꯟꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯇꯕꯅ ꯃꯌꯥꯝꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯑꯍꯣꯡꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ ꯃꯑꯣꯡ ꯃꯇꯧ ꯈꯛꯇ ꯅꯠꯇ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯈꯣꯏꯗꯥꯅꯗꯨꯅ ꯏꯅꯨꯡ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯣꯏꯔꯝꯕꯗꯨ ꯉꯁꯤꯗꯤ ꯃꯒꯨꯟ ꯂꯩꯕ ꯁꯛꯇꯤ ꯆꯦꯟꯕ ꯃꯥꯏꯊꯣꯡ ꯑꯣꯏꯔꯝꯕꯒꯨꯝ ꯑꯣꯜꯂꯝꯂꯦ ꯃꯌꯥꯝꯁꯨ ꯍꯧꯒꯠꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯩ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯕ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ ꯆꯪꯂꯩ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯁꯂꯥꯏ ꯇꯥꯛꯄ ꯃꯥꯏꯀꯩꯗ ꯃꯄꯥ ꯏꯕꯨꯡꯉꯣꯁꯤꯡꯒꯤ ꯅꯥꯀꯟꯗ ꯂꯦꯝꯖꯅ ꯉꯥꯟꯊꯣꯏꯔꯤ ꯄꯥꯔꯤ ꯌꯥꯏꯕ ꯃꯥꯒꯤ ꯏꯆꯥꯏ ꯆꯥꯏꯔꯨꯔꯕ ꯂꯩꯕꯥꯛ ꯑꯗꯨ ꯑꯁꯤꯒꯨꯝꯅ ꯈꯣꯝꯖꯤꯟꯒꯗꯧꯔꯕ ꯃꯇꯧ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯤ ꯃꯥꯅꯤ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤꯕꯨ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯕꯨ ꯃꯥꯒ ꯌꯥꯅꯗꯨꯅ ꯃꯔꯥ ꯆꯦꯠꯄ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕ ꯑꯁꯤ ꯅꯠꯇꯅ ꯄꯥꯔꯤ ꯌꯥꯏꯕꯅ ꯐꯝꯊꯈ꯭ꯔꯕꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯄꯥꯔꯤ ꯌꯥꯏꯕ इहान हानबा मागी मिटिंग अदु पिबारल द थमले पारी याइबगी मनाई अचानबा चावबदु मयाम पुंबदा हाइफेट येंगदुना पुलप होइना हाइरे इनिंग थौदा नरल या जदुना नखुत लोलरो लाकबा हाइरिबदु कनादना हाइबा पुमनमक खंगबना मयाम द मोइरांग अमदी खुमन लाकबदा मिटिंग थमले केबा सोर असंगबा अमा अमुक्तंग होंदोक्तुना फमलंबदगी तपलप हौगले मागी येत थंगबदा फमलिबी मजाइबे अमा सारिबी खुमन मजाइबे अमा मसादो थक थक नि पेंदबना
ꯃꯈꯨꯠꯇꯨ ꯁꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯧꯒꯠꯀꯦ ꯇꯧꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯥꯔꯤꯕ ꯀꯦꯕꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯄꯥꯏꯔꯛꯏ꯫ ꯀꯦꯕ ꯃꯃꯥꯏꯗ ꯂꯩꯁꯤꯟꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯒꯨꯝꯂꯕꯤꯗꯨꯗ ꯄꯨꯛꯅꯤꯡꯗꯨ ꯇꯅꯤꯛꯅ ꯌꯦꯡꯖꯩ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯥꯔꯤꯕ ꯑꯗꯨꯗ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯃꯌꯥꯝ ꯄꯨꯝꯕꯁꯨ ꯎꯔꯕꯗ ꯃꯌꯥꯝꯗꯨ ꯋꯥꯈꯜꯗ ꯃꯔꯣꯜ ꯂꯣꯟꯅꯩ꯫ ꯃꯨꯁꯨꯛ ꯃꯨꯅ ꯀꯣꯜꯂꯞ ꯄꯥꯜꯂꯤꯕ ꯏꯕꯨꯡꯉꯣꯒꯤ ꯄꯤꯁꯨꯝ ꯑꯗꯨ ꯐꯠ ꯁꯝꯖꯤꯟꯅꯗꯨꯅ ꯄꯥꯔꯤꯡ ꯍꯦꯟꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤ ꯌꯥꯏꯕ ꯀꯦꯕꯕꯨ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯄꯤꯕꯥꯔꯦꯜꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟ ꯍꯧꯔꯞ ꯍꯥꯏꯔꯛꯏ꯫ ꯅꯔꯥꯜ ꯌꯥꯖꯗꯨꯅ ꯏꯐꯝꯗ ꯆꯪꯖꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯟ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯅꯪꯕꯨ ꯉꯥꯛꯄꯤꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯍꯧꯒꯠꯂꯨ, ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯅꯈꯨꯠ ꯂꯣꯟꯅꯔꯒ ꯑꯩꯕꯨ ꯈꯣꯏꯔꯝꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯧ꯫ ꯅꯄꯨꯟꯁꯤꯒꯤ ꯅꯔꯥꯜ ꯀꯣꯛꯄꯤꯒꯦ꯫ ꯃꯌꯥꯝꯗꯨ ꯀꯦꯕꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯄꯤꯕꯥꯔꯦꯜꯗ ꯊꯝꯂꯛꯏ꯫ ꯄꯤꯕꯥꯔꯦꯜ ꯃꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯂꯞ ꯅꯣꯛꯂꯗꯨꯅ ꯄꯥꯔꯤ ꯌꯥꯏꯕꯗ ꯂꯨꯔꯥꯛꯅꯅ ꯌꯦꯡꯂꯒ ꯐꯝꯂꯤꯕ ꯑꯗꯨ ꯃꯆꯤ ꯂꯦꯡꯗ ꯀꯔꯦꯝꯅꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯃ ꯏꯐꯝꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ꯭ꯔꯅꯤ? ꯅꯪꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕ ꯉꯝꯒꯅꯤ ꯈꯟꯖꯔꯤꯕ꯭ꯔꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ? ꯅꯤꯡꯊꯧꯀꯣꯜꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯁꯤꯡꯗꯨ ꯐꯤꯡꯒꯠꯅꯩ꯫ ꯂꯥꯛꯄ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯛ ꯂꯨꯗꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯌꯥꯎꯗ ꯉꯥꯡꯂꯛꯂꯤꯕꯗꯤ? ꯅꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ, ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯂꯥꯛꯄ? ꯄꯤꯕꯥꯔꯦꯜ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯥꯏ, ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯃꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯛꯂꯒ ꯅꯨꯡꯉꯥꯏꯔꯦ ꯈꯟꯖꯔꯤꯕ ꯅꯪꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯧꯕ ꯅꯠꯇꯦ, ꯃꯤꯊꯤꯕꯣꯡ꯫ ꯐꯝꯅꯥꯏꯕꯗꯨ ꯐꯤꯡꯂꯞ ꯇꯧꯅ ꯈꯨꯃꯟ ꯂꯥꯛꯄ! ꯄꯤꯕꯥꯔꯦꯜ ꯑꯉꯥꯎꯕꯒꯨꯝ ꯅꯣꯛꯂꯗꯨꯅ ꯄꯥꯔꯤ ꯌꯥꯏꯕꯗ ꯁꯪꯇ꯭ꯔꯛ ꯌꯦꯡ ꯃꯈꯥ ꯇꯥꯏ꯫ ꯏꯁꯥꯅ ꯌꯥꯅ ꯆꯪꯖꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯍꯥꯠꯍꯧꯗꯕꯒꯤ ꯃꯍꯩꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯖꯤꯜꯂꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯕꯒ ꯑꯩ ꯂꯝꯕꯥ ꯇꯧꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯛꯄꯤꯒꯗꯧꯕ ꯈꯨꯃꯟ ꯂꯥꯛꯄ ꯅꯠꯇꯦ꯫ ꯄꯤꯁꯨꯝꯗꯨ ꯁꯨꯛꯆꯤꯟꯅꯔꯒ ꯉꯥꯡꯂꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯅꯪꯅ ꯀꯧꯕꯒꯤ ꯑꯩ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯪꯒꯤ ꯃꯈꯥꯗ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯨꯃꯟꯅꯩꯒꯤ ꯋꯥꯁꯤꯃ ꯇꯥꯍꯜꯂꯝꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯏ ꯈꯦꯡꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯄꯨꯛ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯀꯨꯞ ꯐꯥꯗꯦ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯉꯛꯁꯝꯗ ꯊꯥꯡꯁꯥꯡꯁꯤꯡ ꯑꯗꯨ ꯊꯝꯈꯤꯕ꯫ ꯄꯤꯕꯥꯔꯦꯜ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯍꯟꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯃꯥꯒꯤ ꯃꯅꯥꯏ ꯑꯉꯣꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯐꯠ ꯁꯠꯇꯣꯛꯇꯨꯅ ꯃꯁꯥꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯀꯤꯠ ꯊꯝꯃꯤ꯫ ꯃꯀꯥ ꯂꯥꯝꯅ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯊꯥꯡꯐꯝ ꯃꯃꯤꯗ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯈꯨꯃꯟ ꯂꯥꯛꯄ ꯅꯠꯇꯦ꯫ ꯊꯋꯥꯏ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯊꯥꯗꯣꯛꯄꯗ ꯑꯩ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯄꯥꯔꯤ ꯌꯥꯏꯕ ꯁꯥꯎꯅ ꯈꯣꯟ ꯍꯧꯔꯞ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯅꯥꯄꯜ ꯑꯗꯨ ꯀꯥꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯍꯜꯂꯤꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯅꯁꯥꯗ ꯍꯟꯗꯣꯛꯇꯨꯅ ꯌꯦꯡꯖꯈꯣ꯫ ꯅꯗꯣꯝ ꯊꯋꯥꯏ ꯊꯥꯖꯕꯗ ꯄꯥꯝꯃꯨꯗ꯭ꯔꯤꯕ ꯅꯪꯅ ꯅꯪꯒꯤ ꯈꯨꯃꯟꯒꯤ ꯃꯤꯌꯥꯝꯒꯤꯗꯤ ꯀꯔꯤꯒꯤ ꯈꯟꯗꯦ? ꯅꯪꯕꯨ ꯀꯤꯗꯨꯅ ꯅꯪꯕꯨ ꯉꯥꯛꯄꯤꯈꯤꯕ ꯅꯠꯇꯦ꯫ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯪꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯒ ꯂꯥꯟ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯔꯝꯆꯠ ꯅꯥꯄꯜ ꯅꯈꯧ ꯑꯗꯨ ꯄꯣꯡꯂꯤꯕ ꯅꯇꯧꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯅꯪꯕꯨ ꯁꯅꯥ ꯁꯣꯔꯣꯛꯇ ꯀꯣꯡꯒꯣꯏ ꯂꯧꯗꯨꯅ ꯆꯤꯡꯂꯒ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯄꯗ ꯏꯐꯝꯗꯁꯨ ꯄꯦꯟꯒꯗꯧꯕ ꯂꯩꯇꯦ꯫ ꯇꯞꯊꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯕ ꯀꯦꯕ ꯃꯆꯥꯅ ꯐꯥꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯆꯩꯖꯦꯠ ꯄꯥꯏꯁꯤꯟꯕꯤꯔꯒ ꯃꯤꯀꯨꯞ ꯑꯅꯤ ꯂꯩꯔꯝ ꯇꯞꯅ ꯊꯧꯔꯛꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠ ꯄꯥꯔꯤ ꯌꯥꯏꯕꯗ ꯑꯣꯟꯁꯤꯟ ꯁꯠ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯑꯄꯪꯕ ꯄꯥꯡꯗꯕ ꯑꯣꯏꯔꯨꯕꯅ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈ꯭ꯔꯤꯕ ꯃꯇꯝ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯀꯧꯕꯤꯔꯛꯄ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯀꯦꯕ ꯄꯤꯕꯥꯔꯦꯜꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯄ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ? ꯋꯥꯈꯜꯗꯨ ꯐꯥꯊꯧ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯨꯛ ꯀꯥꯏꯅꯕ ꯁꯤꯜꯂꯒꯨꯝꯁꯤ꯫ ꯏꯪꯅ ꯆꯤꯛꯅ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯁꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯥꯔꯤꯕ ꯀꯦꯕꯒꯤ ꯃꯇꯧꯗꯨ ꯃꯥ ꯄꯦꯟꯖꯗꯦ꯫ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯤꯕ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯥꯒꯤ ꯄꯦꯟꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯗꯗꯤ ꯑꯄꯦꯟꯕ ꯑꯣꯏꯔꯔꯤ꯫ ꯏꯇꯣꯟ ꯇꯣꯟꯕꯒꯨꯝ
ꯐꯥꯎꯔꯗꯨꯅ ꯉꯥꯡꯂꯤꯕ ꯀꯦꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯈꯨꯠ ꯈꯨꯇꯨꯝꯗꯨ ꯖꯣꯏꯖꯠ ꯇꯥꯁꯤꯜꯂꯤ꯫ ꯄꯤꯕꯥꯔꯦꯜ ꯀꯦꯕꯗ ꯃꯤꯠꯐꯝ ꯑꯗꯨ ꯊꯝꯂꯛꯏ꯫ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕ ꯃꯨꯛꯇꯥꯔꯩ ꯄꯤꯕꯥꯔꯦꯜꯕꯨ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯁꯤꯡꯅꯒꯅꯨ ꯂꯥꯛꯄ, ꯅꯠꯇ꯭ꯔ ꯏꯕꯨꯡꯉꯣꯒꯤ ꯁꯣ ꯈꯟꯗꯨꯅ ꯋꯥ ꯉꯥꯡ꯫ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯤ ꯃꯇꯥꯒꯨꯝ ꯃꯆꯣꯏ ꯉꯥꯡꯒꯅꯨ, ꯅꯊꯧꯅ ꯎꯠꯊꯣꯛꯀꯅꯨ꯫ ꯅꯀꯟꯗꯤ ꯐꯨꯗꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯣꯟꯅꯔꯦꯅꯦ, ꯋꯥꯈꯜ ꯇꯧ꯫ ꯂꯩꯕꯥꯛꯁꯦ ꯃꯔꯥ ꯆꯦꯠꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯁꯦ꯫ ꯋꯥꯗꯨꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯄꯦꯟꯗꯕꯅ ꯐꯨꯟꯒꯠꯂꯛꯂꯕꯗ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯈꯪꯖꯩ꯫ ꯍꯧꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯁꯤꯡꯅꯗꯨꯅ ꯈꯨꯃꯟ ꯃꯗꯣꯝ ꯂꯦꯞꯈꯤꯕꯅꯤ꯫ ꯃꯣꯏꯔꯥꯡꯇꯕꯨ ꯈꯨꯃꯟꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅ ꯂꯥꯞꯊꯣꯛꯆꯕ ꯉꯝꯗ ꯃꯈꯣꯏꯒꯤ ꯑꯗꯨꯃꯛ ꯊꯥꯗꯣꯛꯅꯕ ꯉꯝꯖꯗ ꯂꯩꯈꯤꯕꯅꯤ꯫ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ, ꯊꯥ ꯖꯃꯥꯅ ꯃꯀꯥ ꯂꯥꯝꯅ ꯉꯥꯟꯊꯣꯏꯕ ꯃꯦꯔꯥꯒꯤ ꯏꯆꯤꯛ ꯆꯤꯛꯂꯕ ꯑꯍꯤꯡꯅꯤ꯫ ꯃꯦꯔꯥ ꯄꯨꯔꯅꯤꯃꯥ ꯈꯨꯗꯤꯡꯒꯤ ꯃꯣꯏꯔꯥꯡ ꯁꯪꯂꯦꯟꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯨꯝ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯁꯨ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯣꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯔꯤ꯫ ꯑꯋꯥꯡ ꯃꯈꯥ ꯃꯌꯥꯏ ꯄꯨꯂꯞꯀꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯣꯏꯔꯥꯡ ꯃꯌꯥꯏ ꯁꯪꯂꯦꯟꯗ ꯇꯤꯜꯂꯔꯤ꯫ ꯁꯪꯂꯦꯟꯒꯤ ꯑꯀꯣꯏꯕꯗ ꯊꯥꯜꯂꯤꯕ ꯃꯩꯕꯨꯜ ꯃꯩꯔꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯈꯤꯜꯂꯤ꯫ ꯃꯒꯨꯟ ꯂꯩꯅ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯇꯨꯅ ꯉꯥꯜꯂꯔꯤ꯫ ꯅꯍꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯃꯔꯨ ꯑꯣꯏꯅ ꯁꯪꯂꯦꯟꯒꯤ ꯃꯌꯥꯏꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯁꯥꯟꯅꯔꯔꯤ꯫ ꯆꯥꯎꯔꯕ ꯁꯪꯂꯦꯟꯗꯨꯃ ꯃꯤꯅ ꯆꯣꯅ ꯇꯤꯜꯂꯔꯤ꯫ ꯀꯦꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯐꯝꯂꯗꯨꯅ ꯃꯥꯒꯤ ꯃꯣꯏꯔꯥꯡꯒꯤ ꯃꯤꯌꯥꯝꯒꯤ ꯏꯆꯝ ꯆꯝꯕ, ꯏꯇꯞ ꯇꯞꯄ, ꯃꯤꯅꯣꯛꯇꯅ ꯂꯩꯇꯦꯡꯂꯤꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨꯕꯨ ꯎꯖꯕꯗ ꯊꯃꯣꯏ ꯑꯗꯨ ꯏꯄꯦ ꯄꯦꯠꯊꯖꯩ꯫ ꯁꯪꯂꯦꯟ ꯃꯌꯥꯏꯗ ꯆꯨꯝꯗ꯭ꯔꯤꯡ ꯃꯤꯠꯐꯝ ꯑꯗꯨꯗꯤ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯗꯨꯗꯤ ꯃꯤꯠꯃꯥꯡꯗ ꯇꯧꯔꯤꯕ ꯑꯗꯨ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯕꯒꯤ ꯃꯍꯨꯠ ꯉꯁꯥꯏ ꯀꯪꯂꯥꯗ ꯉꯥꯡꯅꯈꯤꯕ ꯃꯇꯧ ꯑꯗꯨ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯎꯔꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯂꯩꯔꯤ꯫ ꯅꯤꯜꯂꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ꯫ ꯅꯨꯄꯥ ꯑꯗꯨꯗꯅ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯑꯗꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗ "ꯏꯄꯥ, ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯑꯁꯨꯛ ꯃꯈꯧ ꯄꯨꯡꯅ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯊꯣꯛ ꯑꯁꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯈꯥꯗ ꯇꯨꯔꯛꯀꯗꯧꯕ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯂꯣꯏ ꯍꯥꯏꯅ ꯈꯟꯖꯕꯒꯤꯅꯤ꯫ ꯈꯨꯃꯟ ꯂꯥꯛꯄ, ꯉꯁꯤ ꯂꯩꯔꯤꯕ ꯅꯊꯧꯅ ꯅꯥꯄꯜ ꯑꯗꯨ ꯆꯍꯤ ꯈꯔꯒꯤ ꯃꯤꯀꯨꯞ ꯑꯅꯤꯒꯤ ꯅꯥꯄꯜ ꯑꯣꯏꯍꯟꯒꯅꯨ꯫ ꯅꯆꯥ ꯏꯁꯥ ꯂꯃꯟ ꯀꯣꯛꯅꯒꯦ꯫ ꯑꯩꯒꯤ ꯑꯃ ꯀꯥꯏꯅꯕꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯗꯁꯨ ꯅꯪꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛ ꯑꯗꯨ ꯈꯪꯍꯟꯒꯦ꯫ ꯅꯪꯒꯨꯝꯅ ꯃꯊꯧꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦꯗꯣ." ꯄꯥꯔꯤꯡ ꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯆꯍꯤ 9ꯇ ꯉꯥꯏꯔꯤꯕ ꯈꯨꯃꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯗꯤ ꯃꯃꯤꯠꯇꯨ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯌꯦꯡꯖꯔꯛꯈꯤꯕꯅꯤ꯫ ꯋꯥꯈꯜꯗ ꯂꯨꯁꯤꯟꯅꯗ ꯈꯟꯒꯟꯕꯤ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯗꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯨꯠꯇꯨꯅ ꯆꯪꯈ꯭ꯔꯕꯅꯤ꯫ ꯋꯥꯈꯜꯗ, ꯊꯃꯣꯏꯗ, ꯄꯨꯛꯅꯤꯡꯗ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯈꯨꯃꯟꯕꯨ ꯑꯗꯨꯛ ꯌꯧꯅ ꯁꯤꯡꯅꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯆꯥꯡ ꯇꯥꯗꯗꯨꯅ ꯁꯤꯡꯅꯔꯝꯈꯤꯒꯅꯤ ꯃꯥꯁꯨ꯫ ꯃꯆꯤꯟ ꯃꯄꯥꯜ ꯊꯣꯛꯅ ꯃꯔꯣꯜ ꯂꯣꯟꯕꯗꯤ ꯂꯣꯟꯗ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯅꯤꯡꯊꯧꯀꯣꯜꯕꯨ ꯁꯤꯡꯅꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯏꯟꯊꯣꯛꯂꯤꯕꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯑꯗꯨꯃꯛ ꯁꯦꯡꯂꯛꯂꯤ꯫ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯅꯣꯛ ꯈꯦꯗꯨꯅ ꯂꯥꯡꯂꯤꯕꯗꯨ ꯋꯥꯈꯜꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯥꯝꯁꯤꯟꯗꯨꯅ ꯂꯨꯞꯁꯤꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ, ꯃꯥꯕꯨ ꯁꯦꯟꯅꯅꯕꯤ ꯑꯍꯜ ꯃꯤꯌꯥꯏ ꯆꯟꯕꯤ ꯇꯣꯝꯕꯤ, ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯕꯤ ꯂꯤꯛꯂꯥꯏꯒꯗꯨ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯇꯥꯏꯕꯪꯈꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯇꯣꯝꯕꯤ ꯇꯍꯥ ꯇꯍꯥꯅ "ꯃꯆꯥ ꯏꯕꯦꯝꯃ, ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯒꯦ?" ꯂꯤꯛꯂꯥꯏꯁꯨ ꯃꯃꯥꯏ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯗꯨꯅ ꯀꯧꯖꯔꯛꯏ꯫ "ꯃꯆꯥ ꯏꯕꯦꯝꯃ." ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯈꯣꯏ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯒꯦꯔꯥ ꯃꯥ ꯃꯗꯣꯝ ꯇꯥꯅꯕꯈꯛ ꯉꯪꯂꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯩ ꯆꯠꯂꯒꯦ꯫ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯡꯏ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦ." ꯋꯥꯗꯨ ꯂꯣꯏꯕ ꯂꯣꯏꯗꯕꯣꯏ ꯍꯥꯏꯔꯝ ꯃꯃꯥꯏ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯩ ꯊꯩꯗꯨꯅ ꯁꯪꯂꯦꯟꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯁꯪꯂꯦꯟꯒꯤ ꯃꯄꯥꯟ ꯌꯧꯔꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯥꯒꯤ ꯁꯒꯣꯜ ꯊꯝꯂꯝꯕ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯤꯛꯂꯥꯏꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯁꯒꯣꯜꯗ ꯀꯥꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯕꯗ ꯑꯅꯤꯗꯨꯁꯨ ꯄꯨꯜꯂꯤꯕ ꯁꯒꯣꯜꯒꯤ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯜꯗ
ꯁꯒꯣꯜ ꯈꯔ ꯊꯧꯖꯤꯜꯂꯛꯄꯗꯨ ꯇꯥꯏꯕꯪꯈꯣꯝꯕꯤ ꯊꯑꯣꯏꯅ ꯅꯠꯇ ꯃꯤꯆꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯆꯣꯏꯊꯣꯛꯂꯨꯕꯅꯤ꯫ ꯏꯁꯨꯛ ꯁꯨꯛꯂꯝꯕ ꯄꯤꯁꯨꯝ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯁꯠ ꯁꯨꯛꯆꯤꯟꯈꯤ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯃꯤꯠꯇꯨꯅ ꯎꯔꯨꯕꯗꯤ ꯑꯃꯈꯛꯇꯅꯤ꯫ ꯃꯁꯥꯗꯨ ꯇꯞꯊꯕ ꯌꯥꯗ ꯄꯦꯟꯗꯅ ꯂꯩꯔꯝꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯆꯤꯡ ꯐꯠꯇꯕ ꯅꯤꯡꯉꯥꯏ ꯑꯗꯨꯅ ꯍꯦꯟꯒꯠꯂꯛꯂꯕꯗ ꯋꯥꯈꯜꯗꯨ ꯇꯞꯊꯥꯗ ꯃꯥꯒꯤ ꯁꯒꯣꯜꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯃꯆꯥꯗꯨ ꯐꯠ ꯁꯠꯇꯣꯛꯏ꯫ ꯁꯒꯣꯜꯗꯨ ꯁꯠ ꯀꯛꯊꯠꯇꯨꯅ ꯇꯞꯂꯞ ꯃꯃꯥꯏ ꯀꯛꯂꯒ ꯊꯣꯔꯛꯏ꯫ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯃꯗꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯂꯣꯏꯅ ꯌꯦꯠꯁꯤꯟꯅꯩ꯫ ꯑꯇꯣꯞꯄ ꯀꯅꯥꯅ ꯎꯔꯒꯗꯤ ꯈꯪꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯍꯨꯠꯇꯨꯅ ꯃꯁꯛ ꯈꯪꯈ꯭ꯔꯕ ꯃꯥꯏꯊꯣꯡꯗ ꯄꯥꯜꯂꯤꯕ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯎꯕꯗ ꯋꯥꯈꯜꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯁꯛ ꯈꯪꯂꯔꯤ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯆꯤꯟꯗꯨ ꯂꯦꯞꯇ ꯉꯥꯡꯅꯩ꯫ ꯌꯥꯔꯦ, ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯈ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯁꯨꯝ ꯀꯧꯔꯒ ꯁꯣꯜꯂꯅꯨ꯫ ꯑꯥꯗ ꯂꯩꯐꯝꯒ ꯑꯃꯇ ꯈꯪꯉꯝꯃꯔꯣꯏ ꯍꯥꯏꯕꯅꯤꯗ꯫ ꯁꯒꯣꯜ ꯑꯔꯥꯡꯕꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯍꯦꯟꯃꯜꯂꯤ ꯌꯩꯊꯦꯝ, ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯇꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝ ꯅꯤꯡꯉꯝꯗꯅ ꯄꯥꯃꯨꯅ ꯁꯣꯟꯒꯗꯧꯕ ꯅꯠꯇꯦ꯫ ꯁꯒꯣꯜ ꯑꯃꯨꯕꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯗꯦ꯫ ꯁꯒꯣꯜ ꯑꯉꯥꯡꯕꯗꯨꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯏ꯫ ꯂꯩꯕꯥꯛ ꯆꯥꯎꯈꯠꯍꯧꯕ, ꯂꯩꯕꯥꯛ ꯈꯣꯝꯖꯤꯟꯕ, ꯁꯪꯒ ꯆꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯟꯗꯝ ꯑꯣꯏꯌꯨ ꯌꯩꯊꯦꯝ꯫ ꯅꯨꯄꯥꯗꯨꯅ ꯇꯞꯂꯞ ꯃꯈꯥ ꯇꯥꯏ꯫ ꯆꯍꯤ ꯇꯥꯡꯀꯛ ꯍꯥꯏꯕ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯈꯣꯝꯖꯤꯟꯕꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯉꯝꯃꯤꯈꯩ ꯑꯩꯈꯣꯏꯒꯤ ꯁꯪꯒ ꯆꯥꯎꯊꯣꯛꯍꯧꯁꯤ꯫ ꯀꯁꯥꯔ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯃꯗꯨꯁꯨ ꯈꯔ ꯑꯍꯟꯅꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯛꯁꯨ ꯗꯃꯥꯗ ꯐꯖꯩ, ꯏꯅꯣꯞ ꯅꯣꯞꯇꯦ ꯑꯩꯈꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ꯫ ꯁꯒꯣꯜ ꯑꯔꯥꯡꯕꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯣ ꯇꯞꯂꯞꯅ ꯃꯈꯥ ꯇꯥꯏ꯫ ꯀꯁꯥꯔ ꯅꯤꯡꯊꯧꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯄꯥꯝꯖꯩ, ꯂꯨꯅꯁꯨ ꯇꯧꯖꯩ꯫ ꯃꯈꯣꯏꯒ ꯄꯨꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯒꯗꯧꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯣꯏ꯫ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯂꯝꯕꯤ ꯌꯥꯠꯄꯗ ꯆꯥꯎꯅ ꯂꯝꯕꯤ ꯌꯥꯠꯀꯗꯧꯕꯅꯤ, ꯋꯥꯈꯜ ꯈꯜꯂꯨ ꯌꯩꯊꯦꯝ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯄꯦꯟꯗꯕꯅ ꯐꯨꯟꯒꯠꯂꯝꯕ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯊꯃꯣꯏ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯁꯠꯇꯣꯛꯇꯨꯅ ꯆꯦꯆꯦꯠ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇ꯭ꯔꯤꯉꯩ ꯆꯞ ꯂꯦꯞꯈꯤ꯫ ꯇꯅꯤꯛꯂꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯀꯔꯤꯅꯣ ꯃꯐꯝꯗ ꯏꯕꯨꯡꯉꯣ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯑꯣꯠꯄꯤꯔꯔꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏꯕꯨ ꯃꯑꯣꯟ ꯃꯑꯣꯟ ꯑꯣꯜꯍꯟꯕꯤꯗꯨꯅ꯫ ꯋꯥꯈꯜꯗꯨꯅ ꯀꯔꯤ ꯈꯜꯂꯛꯈꯤꯕ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯃꯥꯡꯗ ꯇꯝꯊꯤꯕ ꯃꯁꯛ ꯑꯣꯜꯂꯝꯕ ꯑꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯀꯔꯤꯒꯤ ꯑꯣꯜꯂꯤꯕ? ꯉꯥꯏꯔꯤꯕ꯭ꯔꯥ? ꯀꯔꯝꯕ ꯑꯁꯥꯗ ꯀꯔꯤꯕꯨ ꯈꯟꯖꯗꯨꯅ? ꯃꯔꯣꯜ ꯂꯣꯟꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯣꯜ ꯑꯃ ꯉꯥꯏꯕꯒꯨꯝ ꯏꯕꯦꯝꯃ ꯃꯥꯒꯤ ꯁꯒꯣꯜꯗꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯍꯜꯂꯤ꯫ ꯁꯒꯣꯜ ꯑꯃꯨꯕꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯤꯠꯅ ꯁꯪꯂꯦꯟ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯁꯣꯜꯂꯛꯈꯤ꯫ ꯈꯪꯗꯦ, ꯑꯩꯁꯦ ꯑꯄꯪꯕꯔꯥ? ꯑꯉꯥꯎꯕꯁꯨꯅꯤ ꯍꯥꯏ ꯏꯄꯟꯁꯤꯡꯅ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯁꯤꯡꯗꯨꯅ ꯈꯟꯕꯗ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯐꯪꯗꯦ꯫ ꯃꯃꯤꯠꯇꯨ ꯑꯃꯨꯔꯛ ꯀꯨꯞꯄꯤ꯫ ꯃꯥꯡꯗ ꯂꯥꯞꯇꯛꯅ ꯎꯈꯤ ꯇꯟꯗꯜꯂ ꯅꯠꯇ꯭ꯔꯒ ꯁꯪꯂꯦꯟ ꯃꯌꯥꯏꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯟ ꯑꯗꯨꯒꯤ ꯃꯃꯤꯒꯤ ꯃꯌꯦꯛꯂ? ꯇꯍꯥ ꯇꯍꯥ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯟꯈꯤ꯫ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯦꯜꯂꯤ, ꯄꯨꯝꯅꯃꯛꯇꯒꯤ ꯅꯪꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯂꯒꯦ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯕꯤ ꯅꯪꯅ ꯍꯦꯜꯂꯤ ꯄꯨꯝꯅꯃꯛꯇꯒꯤ꯫ ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯥ ꯇꯥꯏꯕꯪꯈꯣꯝꯕꯤ? ꯀꯥꯎꯔꯕ꯭ꯔꯥ? ꯑꯗꯨꯉꯩ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯁꯤꯟꯅꯗꯨꯅ ꯂꯥꯞꯈ꯭ꯔꯕ꯭ꯔꯥ? ꯑꯩꯗꯤ ꯉꯁꯤꯁꯨ ꯀꯥꯎꯗꯦ, ꯀꯥꯎꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯏꯅꯥꯛꯇ ꯑꯃꯨꯛ ꯈꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯅ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯏꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯉꯥꯏꯔꯝꯒꯦ, ꯅꯪ ꯈꯛꯇꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯕꯁꯨ, ꯅꯪꯅ ꯏꯅꯥꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯂꯛꯈꯤꯗ꯭ꯔꯕꯁꯨ ꯉꯥꯏꯔꯤ ꯅꯪꯕꯨꯗꯤ ꯃꯤꯀꯨꯞ ꯑꯃ ꯏꯟꯊꯣꯛꯇ꯫ ꯇꯞꯂꯞ ꯁꯣꯜꯂꯝꯕ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯤꯡꯆꯠ, ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ, ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ, ꯑꯗꯨꯒ ꯑꯩꯒꯤ ꯐꯝꯕꯥꯜ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯅ ꯍꯦꯜꯂꯤ꯫ ꯂꯨꯝꯈ꯭ꯔꯦ ꯃꯥꯒ ꯆꯥꯡꯗꯝꯅꯕꯗ, ꯑꯔꯨꯝꯕ ꯌꯥꯎꯗꯕꯒꯨꯝ ꯏꯇꯥꯎ ꯇꯥꯎꯔꯦ ꯄꯨꯝꯕ꯫ ꯃꯐꯝꯗ ꯃꯌꯦꯛꯁꯤꯡ ꯎꯠꯈꯤꯗ꯭ꯔꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤ ꯃꯥꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯕꯁꯨ, ꯑꯩꯒꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯂꯛꯈꯤꯗ꯭ꯔꯕꯁꯨ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯣꯛꯇꯨꯅ ꯊꯝꯖꯔꯤ꯫ ꯃꯐꯝꯗ ꯃꯤꯅꯝꯈꯤꯗꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯎꯠꯅꯤꯡꯂꯤ꯫
ꯃꯇꯥꯎ ꯑꯅꯤꯗꯣ ꯅꯨꯄꯥꯗꯨꯗ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯍꯧꯔꯛꯂꯦ ꯃꯤꯅꯝ ꯆꯥꯕꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯅꯤꯛꯂꯛꯏ꯫ ꯃꯤꯀꯨꯞ ꯀꯥꯡꯗ ꯑꯣꯠꯄꯤꯗꯨꯅ ꯅꯧꯔꯤꯕꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨꯁꯨ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯤꯡꯅꯖꯕꯅꯤ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯃꯐꯝꯗꯒꯤ ꯏꯟꯊꯣꯛꯂꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯃꯤꯅꯝ ꯆꯥꯕꯤ ꯊꯃꯣꯏ ꯑꯣꯏꯗꯨꯅ ꯑꯅꯝ ꯀꯜꯂꯒꯦ ꯍꯥꯏꯗꯅ ꯂꯦꯞꯂꯤꯕ? ꯈꯣꯡꯐꯝ ꯑꯗꯨꯒꯤ ꯌꯨꯝꯕꯤꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯨꯛꯄ ꯉꯝꯒꯗꯕ ꯃꯥꯟꯕ ꯃꯉꯥꯎ ꯊꯤꯕ ꯋꯥꯍꯩꯒꯤ ꯅꯣꯡꯂꯩ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯍꯨꯝꯂꯔꯤꯕ꯫ ꯀꯨꯏꯔꯦ ꯃꯄꯥꯎꯁꯨ ꯇꯥꯈꯤꯗꯕ ꯀꯨꯝꯖꯥ ꯃꯁꯤꯡ ꯊꯤꯕꯗ ꯈꯨꯠꯁꯥ ꯊꯨꯡꯒꯗꯧꯔꯦ꯫ ꯏꯕꯨꯡꯉꯣ ꯃꯥꯅ ꯏꯕꯦꯝꯃ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯕ ꯑꯗꯨꯒꯨꯝꯕ ꯄꯨꯛꯅꯤꯡ ꯍꯨꯕ ꯋꯥꯍꯩ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗꯕ ꯃꯇꯧ ꯑꯗꯨ ꯎꯖꯈꯤꯗꯕ꯫ ꯃꯍꯧꯁꯥꯅ ꯏꯕꯨꯡꯉꯣ ꯃꯥꯅ ꯑꯗꯨꯒꯨꯝ ꯏꯕꯦꯝꯃ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯅ ꯎꯠꯂꯛꯄ ꯃꯤꯀꯨꯞꯁꯤꯡꯗꯗꯤ ꯊꯃꯣꯏꯗꯨ ꯄꯦꯟꯖꯅ ꯍꯔꯥꯎꯅ ꯅꯣꯛꯈꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯍꯔꯥꯎꯅ ꯃꯀꯥ ꯂꯥꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯁꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯁꯤꯟꯊꯔꯤ ꯄꯤꯔꯥꯡ꯫ ꯄꯤꯔꯥꯡ ꯃꯥꯅ ꯃꯀꯥ ꯂꯥꯝꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯄꯨꯛꯅꯤꯡꯅ ꯆꯦꯠꯅ ꯋꯥꯁꯛꯂꯗꯨꯅ ꯂꯦꯞꯈ꯭ꯔꯕ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯂꯃꯟ ꯑꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤꯕ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯗꯨꯒ ꯇꯥꯏꯑꯣꯟꯅꯗꯨꯅ ꯍꯦꯟꯅ ꯋꯥꯃꯩ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ? ꯄꯥꯡꯗꯕꯤꯒꯨꯝ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯀꯞꯂꯛꯂꯤꯕ꯫